Chắc gà mẹ lối chả sẽ lấy lâu về đầu ạ. Comment lại về mai được cho chắc chào này rồi mình đã. Ai blog eng rồi thằng gái sẽ ăn cái sao chi lại không được thằng gái. तो मैं आपने से मुबांग में पूरा लाख सारे तो मुबांग से मत जगह कहना है तो हाय रहेंगे अदो तो नहीं मैं आप उत्तर बनी जगह कहना तो नहीं को कहना नहीं है मोरक्का कहना का मेट पा लोग भी मायरेन फोंगा सीना मरिंगा गोबा तो खामेन कहना मा खामेन बोराम को तो नहीं मोरक्का नहीं कर ले है माय तो ना माहाई लंग तो नहीं हा मथेन दो जा lại u rồi sao hồi rồi chị ạ đây nhà mày đến thùng bơ xe na mà cô cái cả hộp và ba cái mà tụm hộp đi để mà nó ra rồi nè được sao hồi giờ rồi em Kali? Sasla manja. Sasla. Angang sinh gặp pizza rồi đấy, rồi cái khu vực pizza đấy, rồi phải in tập na, mù vàng cả thằng xe này, chỉ quy đấy mẹ mấy cái này là mù vàng cả hấp tập á, sang rồi á, mà làm khung xì đi cha thì ngay, mày ăn bờ xem á. Vài đèn thùng thì sẽ làm một xíu rồi cháu không chào để ra đi mua bằng màn rồi hầu rồi học được vậy học thì học được vậy pi cái này không camera thế kalian solo ya ini mah nó không cho rồi comment bây giờ thế nào được cái này thôi nah ini buka mubang sao đã comment lại về mai được cho chắc chào này rồi mình đã còn nào nó phải giờ nó đi yêu rồi reply hàng gitu na kanano reply hàng gitu là dụng nè Ako'y ginaw ni Pia, ako'y naman ang reply đó.
ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯍꯥꯏꯅ ꯉꯁꯤ ꯈꯇꯪꯗ ꯄꯨꯊꯣꯔꯛꯏꯅꯦ ꯀꯦꯃꯦꯔꯥ ꯃꯨꯠꯊꯠꯂꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯅꯣꯠꯂꯒ ꯆꯥꯊꯗꯣꯏꯕ ꯆꯥꯛꯄꯨꯗꯨ ꯌꯥꯝꯅ ꯆꯥꯕ꯭ꯔꯥ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯍꯟꯈ꯭ꯔꯦ ꯅꯣꯏ ꯅꯄꯥꯒꯤ ꯆꯥꯔꯤꯅꯦ ꯍꯥꯏꯅ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯥ ꯑꯩꯅ ꯅꯣꯏ ꯔꯤꯄ꯭ꯂꯥꯏꯒ ꯍꯜꯂꯛꯇꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯕ꯭ꯂꯣꯛ ꯌꯦꯡꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯑꯉꯥꯡ ꯄꯤꯁꯛ ꯆꯤꯔꯦ ꯑꯩ ꯈꯪꯗ꯭ꯔꯥ ꯈꯪꯗꯦ ꯕꯦꯃꯥ ꯍꯥꯏꯔꯛꯏꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯍꯜꯂꯝꯃꯤ ꯕꯦꯝꯃ ꯍꯥꯏꯔꯛꯄ꯭ꯔꯥ ꯕꯦꯃꯥ ꯑꯣꯏꯅ ꯑꯃ ꯍꯥꯏꯔꯛꯏꯅꯦ ꯕꯦꯝ ꯍꯥꯏꯔ ꯕꯦꯃꯥ ꯍꯥꯏꯔ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯤꯗ ꯍꯤꯟꯖꯥꯡꯁꯦ ꯈꯥꯃꯦꯟ ꯕꯣꯔꯥ ꯃꯔꯤꯡꯒꯥ ꯂꯣꯏ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯣ ꯆꯥꯗꯦ ꯗꯦꯀꯣꯔꯦꯁꯟꯒꯤꯗꯣ ꯈꯜꯂꯦ ꯆꯥꯒꯦꯗꯤ ꯈꯜꯂꯝꯕ ꯃꯣꯔꯣꯛ ꯑꯃꯦꯠꯄꯤꯁꯦ ꯁꯥꯔꯝꯃꯦꯕ ꯃꯌꯥꯝ ꯍꯥꯟꯅ ꯑꯩ ꯑꯗꯨꯝ ꯄꯥꯟꯗ꯭ꯔꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯈꯨꯀꯪ ꯑꯃ ꯆꯥꯕꯗꯣ ꯐꯠꯇꯦ ꯌꯥꯝꯅ ꯆꯤꯜꯍꯥꯎ ꯊꯤꯕ ꯃꯧ ꯑꯣꯏꯔ ꯃꯇꯨꯡꯗꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯡꯉꯕꯅꯤꯅ ꯂꯣꯏꯅ ꯆꯥꯗꯕ ꯍꯧꯖꯤꯛ ꯀꯔꯤꯝ ꯂꯩꯇꯔꯦ ꯍꯥꯟꯅ ꯌꯣꯡꯆꯥꯛ ꯍꯋꯥꯏꯖꯥꯔ ꯁꯣꯏꯕꯨꯝ ꯀꯔꯤꯝ ꯆꯥꯔꯝꯗꯦꯀꯣ ꯑꯗꯨꯗꯩ ꯃꯥꯅ ꯆꯥꯈꯠꯂꯛꯄꯁꯦ ꯑꯩꯈꯣꯏꯅꯦꯕ ꯃꯥ ꯆꯥ ꯐꯪꯉꯛꯑꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯥꯈꯠꯂꯛꯄꯗꯤ ꯅꯣꯏ ꯃꯤꯅꯤꯠ ꯂꯣꯏꯔꯦ ꯍꯣꯏ ꯃꯤꯅꯤꯠꯇꯤ ꯁꯝꯅꯒꯦ ꯂꯣꯏꯁꯤꯅꯤ ꯌꯥꯝ ꯁꯥꯡꯉ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯅꯪꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯇꯞꯇ ꯊꯥꯕ ꯃꯣꯔꯣꯛꯇꯨꯅꯤ ꯁꯥꯕ꯭ꯔꯥ ꯌꯥꯝ ꯁꯥꯔꯦ ꯃꯆꯥ ꯊꯣꯏꯕꯤꯅ ꯂꯣꯏ ꯍꯦꯛꯇꯣꯛ ꯂꯩꯔꯕꯅꯤꯅ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩ ꯃꯣꯔꯣꯛ ꯁꯥꯗ ꯃꯁꯨꯛ ꯅꯧꯅ ꯐꯖꯩ ꯄꯥꯝꯕꯤꯗ ꯄꯥꯜꯂꯤ ꯎꯈꯥꯛ ꯆꯥꯎꯕꯅꯤ ꯁꯤ ꯄꯥꯝꯕꯤ ꯆꯥꯛ ꯌꯥꯝꯃꯦ ꯑꯩ ꯂꯣꯏ ꯆꯥꯁꯤꯜꯂꯦ ꯑꯩ ꯂꯧꯒꯦ ꯇꯧꯕ ꯏꯀꯥꯏꯗꯤ ꯍꯥꯎꯔꯝꯅꯤ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯈꯥꯃꯦꯟ ꯕꯖꯥꯔ ꯂꯧꯅꯤ ꯍꯥꯞꯄꯧꯔꯣ ꯏꯀꯥꯏꯅ ꯍꯥꯏꯔꯛꯑꯔꯣꯏ ꯍꯧꯖꯤꯛ ꯇꯣꯅꯤꯡꯈꯣꯛꯀꯁꯦ ꯑꯩꯅ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯕꯨ ꯆꯥꯔꯣꯏꯌꯦ ꯇꯣꯅꯤꯡꯈꯣꯛꯀ ꯂꯣꯏ ꯆꯥꯁꯟꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦꯅ ꯑꯩ ꯈꯨꯆꯥꯗꯣ ꯅꯪ ꯆꯥꯗꯕ ꯄꯣꯠꯁꯤꯡꯗꯣ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯄꯨꯁꯜꯂ ꯄꯤꯖꯔꯕꯅꯦ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯖꯔꯦꯀꯣ ꯌꯥꯝꯅꯁꯨ ꯍꯥꯎꯈꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ
ꯀꯩꯗꯧꯅꯤ ꯍꯥꯏꯔꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯅꯦꯛꯁ ꯃꯨꯛꯕꯥꯡ ꯑꯃ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯄꯨꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯎꯃꯤꯟ ꯆꯦꯂꯦꯟꯖ ꯃꯣꯔꯣꯛ ꯄꯤꯖꯒꯦ ꯃꯁꯤ ꯑꯩ ꯀꯩꯅꯣ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯑꯩꯁꯨ ꯀꯩꯅꯣꯗ ꯅꯝꯗꯕ ꯃꯤꯗꯣ ꯃꯣꯔꯣꯛ ꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯃꯣꯔꯣꯛ ꯄꯤꯖꯒꯦꯕ ꯃꯣꯔꯣꯛ ꯅꯠꯇꯦ ꯄꯩꯁꯥ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯄꯩꯁꯥꯒ ꯅꯠꯇꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯊꯝꯗꯣꯏꯅꯤ ꯇꯦꯡꯀꯣꯠ ꯑꯃ ꯑꯗꯣ ꯆꯥꯅꯕ ꯀꯩꯅꯣ ꯅꯝꯗꯕꯗꯣ ꯑꯗꯨ ꯃꯣꯔꯣꯛ ꯄꯤꯖꯕ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯑꯗꯨꯅꯤ ꯑꯗꯨꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯎꯅꯔꯁꯤ ꯁꯦ ꯄꯨꯟꯅ ꯕꯥꯏ ꯇꯧꯔꯁꯤ ꯕꯥꯏ